ꯃꯣꯏꯒꯤ ꯆꯦꯅꯦꯜꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯨꯝ ꯃꯤꯌꯥꯝ ꯉꯁꯤꯒꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤꯅꯦ ꯑꯗꯣ ꯃꯤꯌꯥꯝ ꯉꯁꯤꯒꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤꯅꯦ ꯉꯁꯤꯁꯦ ꯏꯆꯥꯅꯨꯄꯤ ꯂꯥꯏꯃꯤꯡ ꯂꯧꯕ ꯆꯠꯀꯦ ꯇꯧꯕꯅꯦꯕ ꯕꯦꯔꯦꯈꯥꯟꯗ ꯑꯗꯨꯒꯤ ꯈꯔ ꯉꯟꯅ ꯆꯠꯄꯩ ꯃꯊꯧ ꯇꯥꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯅꯦ ꯃꯣꯏꯁꯦ ꯉꯟꯅ ꯂꯥꯎ ꯍꯥꯏꯔꯛꯄ ꯃꯣꯏ ꯀꯩꯅꯣ ꯇꯨ ꯄꯨꯡꯁꯤꯡꯗꯣ ꯃꯣꯏ ꯌꯥꯝ ꯂꯩꯇꯦ ꯍꯥꯏꯔ ꯀꯩꯅꯣꯝ ꯍꯥꯏꯔꯤ ꯄꯨꯡ 11 ꯄꯨꯡ 13 ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯑꯗꯨꯅ ꯈꯔ ꯉꯟꯅ ꯆꯠꯄꯩ ꯃꯊꯧ ꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣই ꯉꯟꯅ ꯂꯣꯏꯁꯟꯅ ꯂꯣꯏꯔꯦ ꯄꯣꯠ ꯆꯩ ꯄꯨꯟꯅ ꯔꯦꯗꯤ ꯑꯣꯏꯔꯦ ꯑꯩꯁꯨ ꯂꯣꯏꯁꯟꯅ ꯂꯣꯏꯔꯦ ꯏꯆꯥꯅꯨꯄꯤ ꯏꯆꯥꯅꯨꯄꯥ ꯂꯣꯏ ꯂꯣꯏꯁꯜꯂꯣꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯣꯛꯑꯅꯤ ꯉꯥꯛꯇꯪ ꯂꯩꯔꯒ ꯑꯗꯣ ꯑꯩꯗꯤ ꯐꯤ ꯁꯦꯠ ꯂꯣꯏꯔꯒ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯇꯥꯔꯠ ꯇꯧꯔꯦꯕ ꯑꯗꯨꯅꯤ ꯃꯤꯌꯥꯝ ꯌꯦꯡꯍꯜꯂꯛꯀꯦ ꯌꯧꯔꯒ ꯈꯣꯠꯂꯒ ꯃꯃꯥ ꯂꯣꯏꯁꯜꯂꯦꯕ ꯍꯧꯖꯤꯛ ꯑꯗꯣ ꯃꯥ ꯂꯣꯏꯔꯒ ꯊꯣꯛꯑꯅꯤ ꯑꯗꯣ ꯏꯆꯥꯅꯨꯄꯥ ꯃꯦꯀꯞꯀ ꯀꯩꯝ ꯇꯧꯕ ꯅꯪꯗ꯭ꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯖꯥꯡ ꯇꯧꯕꯗ ꯃꯦꯀꯞ ꯇꯧꯕꯗ ꯑꯩ ꯐꯅꯦꯛ ꯁꯦꯠꯄꯤꯗ꯭ꯔꯦ ꯑꯩꯈꯣꯏ ꯄꯣꯠ ꯆꯩ ꯊꯥꯡꯗꯣꯛꯑꯦ ꯍꯧꯖꯤꯛ ꯍꯨꯏꯁꯤꯅ ꯑꯩꯈꯣꯏ ꯆꯠꯇꯣꯔꯦ ꯍꯥꯏꯅ ꯇꯧꯔꯤꯁꯤ ꯁꯦ ꯂꯥꯛꯑꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯣꯛꯑꯒꯦ ꯇꯧꯔꯤ ꯑꯗꯨꯝ ꯂꯣꯏꯁꯜꯂꯤꯉꯩꯗꯅꯦ ꯊꯦꯡꯈꯤꯗꯣꯔꯦ ꯁꯝꯁꯤꯁꯨꯅꯦ ꯆꯣꯠꯂꯤꯕ ꯈꯪꯉꯕ ꯑꯗꯨꯅꯅꯦ ꯑꯩꯅ ꯉꯥꯏꯍꯥꯛ ꯊꯥꯗꯣꯛꯏꯕ ꯑꯗꯨꯅꯤ ꯌꯧꯔꯒ ꯌꯦꯡꯍꯜꯂꯒꯦ ꯃꯤꯌꯥꯝ ꯄꯣꯄꯤ ꯆꯪꯉꯨꯅꯦ ꯍꯨꯏꯁꯤꯅ ꯑꯩꯈꯣꯏ ꯆꯠꯇꯣꯔꯦ ꯍꯥꯏꯅꯅꯦ ꯑꯗꯨꯝ ꯂꯥꯛꯑꯣ ꯄꯥꯏꯔꯕꯣ ꯀꯥꯏ ꯍꯥꯞꯄꯤꯒꯦ ꯑꯩ ꯕꯦꯛꯇ ꯃꯣꯕꯥꯏꯜꯗꯣ ꯍꯥꯏꯅꯤ ꯑꯃꯨꯛꯇ ꯇꯥꯍꯧꯅꯦ ꯑꯗꯨꯗ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯣꯛꯑꯦ ꯆꯠꯂꯦ ꯖꯥꯏꯐꯔꯦꯅꯤ ꯑꯗꯣ ꯌꯧꯔꯒ ꯑꯗꯨꯝ ꯎꯅꯔꯁꯤ ꯅꯪ ꯆꯦꯡ ꯄꯥꯏꯗꯤ ꯀꯥꯏ ꯆꯦꯡ ꯀꯥꯏ ꯍꯣꯏ ꯆꯦꯡ ꯊꯥꯡꯒꯠꯂꯛꯇ꯭ꯔꯅꯦꯅ ꯍꯥ ꯀꯗꯥꯏ ꯗꯤꯛꯀꯤꯗ ꯌꯥꯎꯗꯅ ꯕꯦꯛ ꯄꯥꯏꯕ ꯍꯧꯕ꯭ꯔꯣ ꯅꯠꯇꯦ ꯍꯦꯟꯅ ꯑꯩꯗꯤ ꯍꯧꯗꯦ ꯈꯪꯗꯦ ꯑꯩꯁꯨ ꯄꯥꯏꯔꯛꯇꯦꯅꯦ ꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯧꯔꯦ ꯃꯣꯏꯒꯤ ꯃꯥꯟꯗꯣꯞꯇ ꯆꯪꯉꯦꯕ ꯑꯗꯨꯅꯤ ꯌꯦꯡꯍꯜꯂꯛꯀꯦ ꯆꯪꯕ ꯃꯇꯝꯗꯗꯤ ꯚꯤꯗꯤꯑꯣꯗꯣ ꯀꯥꯞꯄ ꯅꯝꯗ꯭ꯔꯦꯕ ꯁꯤꯗ ꯂꯥꯏꯁꯪ ꯂꯩꯔꯦ ꯄꯥꯠ ꯌꯥꯝ ꯁꯤꯒ ꯂꯩꯔꯦ ꯃꯥꯟꯗꯣꯞꯁꯤꯒ ꯎꯏ ꯃꯣꯏ ꯈꯦꯃꯥꯒꯤ ꯑꯅꯨꯋꯥꯗꯣ ꯐꯖꯅ ꯑꯩ ꯃꯅꯥꯛ ꯆꯪꯅ ꯌꯦꯡꯍꯟꯕ ꯉꯝꯗ꯭ꯔꯦ ꯂꯥꯞꯅ ꯇꯧꯔ ꯆꯤꯡꯉꯤꯅꯤ ꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯂꯥꯏ ꯑꯝꯇ ꯈꯣꯏꯔꯝꯈꯤꯒꯦ ꯂꯥꯏ ꯊꯣꯡ ꯍꯥꯡꯉꯦ ꯄꯨꯊꯣꯔꯛꯑꯣ ꯂꯥꯏ ꯊꯣꯡ ꯍꯥꯡꯉꯦ ꯂꯥꯏ ꯑꯝꯇ ꯈꯣꯏꯔꯝꯈꯤꯒꯦ ꯁꯨꯃꯥꯏꯅ ꯄꯥꯏꯌꯣ Om Shri Krishna Narayana Krishna Govindaya Govindaya Om Krishna Govindaya Om Shri Krishna Narayana Krishna Govindaya 지금 이찬우피 짠돈 튕기더래.
กว่ามีเอาหุ้นกินเนี่ยร้านลงมาถึงนี่ Ê, đi ăn chưa đâu? hai cháuคุณน่ะไอ้นี่giàแล้วด้วยไอ้นี่ไม่กล้าทุกหลานตัวนี้ตัวใหญ่ที่บอกเลยแต่วันนี้น่าgiàแล้วด้วย Babu, bali no kainu ni kuje ni una kadam pamaga toi jo. Oi. Bali ni ra. Acting di. Anda no pabi jo. Pamo bali no. Ang sige madami ka, paano po? Saan tayo? Ang Kristo. Siapa bro? Rumi, qua đâu các bro? Qua daw, Bibo. Qua giao đi hả? Sudah tinggal nih, hai bikin namun. Saya fajar beng Silvia. Jadi bangun sendiri ya, Pak. Kok munjau ko ta thal lagi ni. Ji chanu pi lai ming lo de tau ri. Siya mo, makulit na siya, makulit na siya, makulit na siya, bisa ko lagi. Babu na tulo. Inam solo, masuk lah. Solo. Ada senggan, ojo ni sih. Naro pada. Nang ju hayu. Gana hai do nang chu hai mamun dat mi kumina. Krishna. Hari. Ramo. Ramo. Hari. Kita ada apa? Krishna. Xin về ra gần đâu vậy? Xin được cao thì như xin ra vừa kẻ nóต้องอะไรcao cao. Cái chali nó. Babu. Paru itu lado ko na paru lado ko sana. Lagi kung ni do pa ko mo. Ay gagi ko. Sida din isa no kaway da baniya na. Ana ko salam ko ta ba. Sero no mai pa lagi ko jero ay. Ya saja.
cha nu pi su ne chandon thing da na liming lo da na hai liming lo ai di moi likka to sibi na ko pi ne loi de ba ado loi ra ga ho ji mama oi hinjang na pi soi ri ado yeng han la ke mya cha nu pa chen la bin man ne ma pa na de yau ba ngam de nan dau ga mama ga tau ri moi thara ni oi pun na cái này là mít to tàu nụ phát tiền mà chị sẽ làm biết đây chị mà chị muốn làm gì Pikabu cái đứa nó babu gì đang làm pizza mi mama màn thôi thằng này mới tàu nè cái gì nụ tôi bố kêu ngoài chuyện nào không có được cho bán chuyện này không có được cho 뭐로 큰 거죠? 아띠고도 간노 또 자로 그래. 아띠고 자로데 인장냥 가마이도. 아띠고는 또 자로. 방가들아 지가. 진짜 보면 방가들어. 딸닝다. 사람 뭐 먹기 발부로 보본다고. 하지 마 뭐는 짝 통보 왜 그래? 그냥. 뭐이 작품제 파자들 미친 거지 그전에 레이 cái nè hả? Sana, kadi cupi nuna utap pot cupi doa. Utai ku lawan bani. Sigala monali silau. mấy năm không được gì Chị hang có đấy cái gì mấy thằng bên được cái gì cũng sao đấy cũng không Tam bao đầm đất phun thôi. Nhau phải chặt phá đấy. Phá này nè, để chặt chặt đấy ní. cái nuôi gì Được phần nào đấy. Sana. Nah, boboy menatap kamu. Pamo, nói pamo chỉ ra nói pamo.วันนี้มาคุยจิกจักจ้ากี่จักที่บ้านรวยเลยตอนนั้นจ้ามาทำอะไรกับน้ำมวยตัวนี้นะจักจ้าเลยแล้วก็ตัวนี้มันเลยวิดีโอมาทั้งตาว่ากันตัวบ้านโตโดยจักจ้ายี่เมียมาทั้งข้าตาตัวนี้มีนะสิเนี่ยมาคุยจิจักจ้านั่นเลยจักจ้านั่นเลยตัวจริงเนี่ยคนเพียงอันนี้คนเพียงภาษาไทยดีเนี่ยแล้วมีแบบว่าบางคนทุ่งมันเนี่ยก็คุยในจ้าบันนี้นะคนตัวมวยในเพียงบันนี้นุ่งไอเจโดนเอาคุยในเพียงด้วยนี้Ado kon amu bado ako yung ping batan na ako yung mana ping ka de is bye tao de maning de ado je la ke yam kon ping bado ya kon phaja na ping an le pora ki de le ngui du chu ai cứ đi ai dùng lên các cái gì mấy các cái gì Sana ba je pora delivery libi da bi le yo eh तो मसी चलो मैं तो नहीं कोई Mandau na mai da pe kalo Nanti hendak ini dia. Ada apa ni ni? Mama, ha ini ai gini. मैं लिखा का माने है भाई Nanti, aku jauh ni betul pulang je. Aku jauh ni betul ni. Nah, agar berarti pulang boleh sudah pulang dah. ये बात चला
ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯜꯂꯦ ꯐꯦꯡ ꯂꯣꯏꯔꯒ ꯀꯣꯔꯐꯨ ꯐꯦꯡꯕ ꯂꯣꯏꯔꯒ ꯑꯗꯨꯗꯤ ꯑꯗꯣ ꯍꯣꯔꯦꯟ ꯍꯥꯏꯗꯤ ꯊꯣꯛꯂꯛꯇ ꯉꯥꯏꯒꯤꯗ ꯌꯨꯝꯗ ꯀꯩꯅꯣꯗꯩ ꯃꯣꯏ ꯕꯥꯃꯣꯟꯗꯨꯒꯤ ꯑꯗꯨꯅ ꯌꯨꯝꯖꯔꯒ ꯑꯃꯨꯛ ꯎꯅꯔꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏꯁꯤ ꯌꯨꯝ ꯌꯧꯔꯦ ꯌꯧꯔꯛꯇ ꯉꯥꯏꯔꯤ ꯑꯗꯣ ꯑꯩꯅ ꯌꯨꯝ ꯌꯧꯔꯒ ꯑꯗꯨꯝ ꯍꯥꯏꯔꯒꯦ ꯍꯥꯏꯅ ꯑꯗꯨ ꯀꯥꯞꯄꯤꯅꯤ ꯑꯗꯨꯅꯤ ꯃꯌꯥꯝ ꯆꯥꯛꯁꯨ ꯐꯖꯅ ꯆꯥꯁꯜꯂꯦ ꯑꯗꯨꯅ ꯑꯩ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯁꯤꯒ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯩ ꯑꯁꯤ ꯍꯥꯏꯔ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ